Kakching District की मिथोई मिहलब सिंह हराव तराम ओगदा पुनिंग थोगतख्रे District Police Kakching na सेंदुना Kakching District की मनुंगदा लैबा हंदकता फल लाउथोकिबा Union Public Service Commission लौबा Civil Service Examination 2025-2026 Manipur Public Service Commission लौबा Combined Competitive Civil Service Examination 2022 कोसेम CBSE अमदी बोसेम लौबा एग्जामिनेशन सिंगदा मार्क वांगना फंगुना एकेडमिक एक्सीलेंस फंगलख्रबा माहिरोई सिंह अमदी लमदम मसदगी मालेम अमदी जाति थाकता मिंगचट पुरख्रबा डिस्ट्रिक्ट असिगे सादरुई सिंहबु हराव तयामना ओगदुना पुनिंग थोगतपगी थौरम अमा ngasi Kakching Chumnang Lekai Ashram Road Laiba Community Hall the Pangthokre Thoramadu the Thorongi Mapu Singoina Superintendent of Police Kakching District Laishram Priyadashni IPS Additional SP Kakching Sankarjit Loitongbam MPS Former Vice Chancellor DM University Dr. Nogmaitem Rajmohan Sahitya Academy Awardee Moirangthem Rajen Retired Lecturer Dr. N. Pramodini Amadi President Kakching Bazaar Business Welfare Association Yenkom Rajendrana Saruyaki Thauramadu nungi warol piraduna Additional SP Sankarjit Loitongbamna Fongdokhibada Mithoi mihanba punsida mai pakpa haibase nongma khakta honaraga mai paklakpa nate punsigi oiba pandam amadi fidam ama thamlaga lepa leitana khangbakanna hotnarakpana mai pakpa ngamlaklibani mai paklaba achiever ama oirakpa haibasi nation asigi asset ama oirabani aduna makhoibu harau taramna oktuna tungda afaba thabak kaya tawrukdaba thauna piba oina thoramasi pangthokpani mai paklaba mithoi mihalaba sing asu leibak asibu nation asibu afaba nation ama sagatpada achauba thorang lawminasi hainasu fongdoraki thoramduda Mithoi mihalaba mark wangna fanglaklaba amadi mai paklaba miyoi singda District Police Kakching gi maikaidagi achamba khudol pol sing piduna ikai khunnabasu utki jaga sidai se leiriba akoigi Kakching khaktangi natana for the whole Kakching district ki oina akoi ngasi asigumba felicitation function asi pangthok jabani. The objective of organizing today's program asi karigi da maktanu haibasi aigi additional SP law and order na magna keynote address speak matamda yamna rik chumna thambigre loina na ngasi aikoigi ngasi pangthokliba program asi daista lengbirakliba aikoigi diplomatic charaba all respected presidium members mayamna su yamna enlightening oiba aduga aikoidusi yamna encouraging oiba adugumba overall mayam amsu thambigre adukimatik nungaijei tinbiriba mayam punamakta adumatik akoigi enriching oiba adagi enlightening oigadoba khangdaba mayam amsu mayam ama haibiramba adugidamakta su ehagna all presidium members mayam su ehagna thakachari tashengamak kitang ehagna supplement tawjarabada asigumba felicitation program si ekoina karigi damakta pangthoklino aduga koi overall objective na karino haibase ai kitang sum mayam da share tawjage tashengnama akoi district police Kakching for that matter police everywhere district mayam sidai sta akoi ki state sidai sta we have 16 districts aduga akoi ki Kakching district so it was carved out of Thoubal in 2016 to be precise 8 December 9 December district carved out to 2016 ki 8 December da ekoi ki district si newly create to ki bane hana erstwhile koi pulapna adum Thoubal district haina dum leram ado district mayam se is lejari ba koi ki district police haina ma lei setup ma lei se kari ki habedra for protecting lives and properties and for securing the life of the citizens, for maintaining law and order. Adugi damakta ekoi lejabani. Mayam loina makhangnare police ki se ekoigi the primary duty of police have se karino haibase. We deal with crimes and law breakers, law violators. Basic oina. Aduna law breakers amasung law butugaiba ain kanon mayam leiribase. Chana kangon ama malebam thobo mayam se leiriba mayam se sibu thugaiba do violate toba mayam do khina crackdown to se karigino habada law and order mase maintain tongnabagi damakta neba aduna aikoi gi piriba aikoi da piriba mandate sigi matungena aikoi na toba action haigadra natragana koina
duty मैम discharge तौरपा मतम से दैसे sometimes police से हमना as a brute force अदगी मसाइगी crime से deal तौरपा ना तो criminals deal तौरपा मतम ददी अदम we deal with such situations where अखोइगी action से अदम करा cut down तो दे यादबा अदम खर सो harsh हो दे यादबा अदम इसमें आम यावरी but overall मधु करी की दम तनो है बता इन्हें कितना पंजरा बदम से order purak na bagi damak tani law and order to maintain to na bagi damak tani pain pangthok charpani so police we don't want to be seen as a brute force